ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯇꯣꯈꯥꯏꯕ ꯕꯖꯦꯠꯀꯤ ꯃꯇꯥꯡꯗ ꯃꯤꯑꯣꯏ ꯈꯔꯅ ꯄ꯭ꯔꯣꯇꯣꯀꯣꯜ ꯀꯥꯏꯔꯒ ꯄꯤꯁꯟꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯑꯦꯛꯅꯣꯂꯦꯖ ꯇꯧꯔꯛꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯒꯕꯔꯅꯔꯒꯤ ꯊ꯭ꯔꯨꯗꯒꯤꯁꯨ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯐꯥꯏꯅꯥꯟꯁꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯑꯣꯐꯤꯁ ꯃꯦꯃꯣꯔꯦꯟꯗꯝ ꯊꯣꯛꯂꯛꯄ ꯑꯁꯤ ꯑꯥꯔꯇꯤꯀꯜ 371 ꯁꯦ ꯊꯨꯒꯥꯏꯕꯅꯤ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯔꯤꯇꯤꯌꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯟ ꯁꯦꯁꯟ ꯖꯖ ꯑꯔꯤꯕꯝ ꯅꯣꯇꯣꯅꯦꯁꯔꯤ ꯌꯥꯎꯅ ꯃꯤꯑꯣꯏ ꯃꯉꯥꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯟꯈ꯭ꯔꯕꯖꯥ ꯋꯥꯐꯝꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤ ꯃꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏꯅ ꯑꯦꯟꯇꯤꯁꯤꯄꯦꯠ ꯇꯧꯔꯒ ꯂꯥꯛꯄ ꯍꯣꯏ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯦꯛꯁꯄꯦꯛ ꯇꯧꯔꯒ ꯂꯥꯛꯄ ꯄꯣꯠ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯈꯟꯕꯗꯣ ꯃꯗꯨ ꯑꯗꯨꯒꯤ ꯂꯥꯏꯟꯗꯨꯃꯛ ꯂꯥꯛꯏ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯔꯝꯗꯤ ngasi Manipurda leiriba Manipurgi IDP ki issue loisandaba adagi kanglup naina ghettoization taurakpa buffer zone create taurakpa haujik phawba chapchana free movement lehandaba adagi haujik phawba chapchana kanglup ani gi kano se engagement se fazana tauraga ani gi marakte amicable solution purna bohanadaba as well as Bharat ki adugumba security forcing si fazana sijenaraga kanglup ani maksi karigumba mata akhoi ain ge mayokta leng ot pa yaroi haina strict oiba enforcement do ado thamaga akhoi praja sing se as per constitution gi matungina magi IDP sing hanjan ba free movement gi issue lehandaba as well as atai keno myam se lehandaba aduga akhoi masel gi marakta understanding gap ama legadaba adu su wari sanarga understanding gap solution ba si thabak haujik phawat tawdana leiriba se si akhoi nungi oiba purpose ama bharat lenga ki leiram gani haina baneba leifam thui haina baneba nungi purpose to kari oibi hai mayam khanagre Myanmar da leiba geopolitical gi oiba magi interest aduga China gi external threat ki wafam north east da lakpa manu atai region Manipur gi atai Manipur ga loin north east ki state sing sila lariba wafam se China na apprehension lak China da apprehension lak ta ki bagi port then akhoi Manipur gi manung gi oiba insurgency sovereignty demand to khotpa sigum port mayam si matam punama ki oina permanently chapkhaina na bagi wakhalon asita nataba atai magi minerals or kai kara mayam extraction gi kari kaino mayam leram sita nataba atai su khoi khangdab su leram bi ai ko khana nei na bada yaudaba atai makhata na su leram bi adu akhoina basic oi bada India gi su mai interest khara na maram oraga akhoi problem sing che athoina ma ki articulate to problem amara haina khoina khanbado haujik president na sing yu ba tongan ba budget accept to bagi acknowledge to bagi hai tare ne acknowledge to bagi pot ama lai se hoi masina khoi praman to raga utlabane aba masi example oina ngarang khoi gi matam kharagi mamang da Manipur da khoi lakpiram ba prime minister Modi da Manipur gi seisida mana package law thokpa matam da singi na package asu aduga tampaki na package asu ena sumaina tongan na sing amasung tam khaira ka package thamamba yu wafam lai gram lewa si phawba da su Modi na Manipur kandori na Manipur kandori ni haina sira sum lai ya bai khoi gi kana state station opposition na madugi opposition kharana amu madu sumde haijaba taraga su Modi na Manipur kandori ni haiba potse si gi factor ama state se chauna leiba Modi na Manipur kandori si siraba Modi na Manipur kandana bagi potse singi oiba budget ama acknowledge tawena president na tholak potse president na direct ekta acknowledge tawrena ekta haiba yaba nati madu recommend tawrimi president na du president na torise taunana ba somda union cabinet te recommend tawramani home minister te recommend tawramani aduga president gi wafam du laibani adoi taragadi moina state sida karamba miyeng na yengi karamba vision na yengi karamba makhoi yo optimism no state sida lairi se habse hojiki thabak sena nakhai seng no utri braba swai phawasi yauraba sida Modi dagi Manipur gi future kangadori mena BJP dagi Manipur gi future kangadori mena sum khan bagi wakhan lonse masibadi thadok pa chumdribra as well akhoi punamaki hoiba united hoiba political tongan ba India da leiba political party sing aduki khena ba magi political benda ta gi pot ado hauji ki Manipur gi leiba Manipur kai gatra kai roidra
ado kaina na bagi khongthangom da sum matam sang na sum tam tam na sum lakhriba sigi sari job kano se si yenga kanda akoi sire da unity politics sam darkar leitri brasinita mai magi politics kel party sigi khena ba wakhalon sing tu da akoi sire ek tong leiba taragadi manipur future ti leira roi wani defam thui bro hoi adu swai tan ja siro phadadi ai akoi ki people da ai kai khomna people da appeal tawning he akoi punamaki akoi manipur kanba panba punamaki wa collective akoi kanoma awakani nama akoi wake up ma akoi manipur khunai sida mathau tare ba sinatragadi future lai hoi political party singsina BJP ge timna modi na manipur kandorim ne na akoi loina bakshi modi ge daya de gi lakadam ne na setting tho leiba aduga opposition kamuna akoi BJP ge mayokta laukhonga leiba ani ge political vendetta ge ani ge potse sisina sumang thar chapta gadi we are roy ana center da rely to da center ki oiba decision da rely to da ai khoi gi oiba independent policy ma isana semjara ka paikhat ba adumba makhal ge that kind of politics ama political leadership ama manipur khunai da puthoga akoi chapchana akoi center ki sumba akoi manipur thugaina na ba akoi staff mathang lai se se akoi mayok na ba semcha pham thui nakala moromda sirala agana manipur kai loi haiba ado somna kan da tau thorakuna chingi budget tongana accept to haradi magi separate administration edo chingi budget ama accept to ba chingi budget ama acknowledge to bu separate administration na tri braba see the separate administration haiba wahidu ta dragasu budget accept the acknowledge to khala adi makhoi separate budget acknowledge to re haira agati aduna traba separate administration haisi adu gi makha tarak pada education gi mai pesa tongan lakhani mai sumai department khuding maki PWD gi or health gi or ontraga department khuding maki home gi or mai magi kano sing du gi tongan ba budget makhoi gi ba lakh ga ne wa la agati separate administration haisa adu na tabra ko siwa siti manipuri da ga khoi tan badi nate leiba kaya nungai ra roi haiba tanbai wabudi nate adu laibadi kya nungai roi ha aduga manadri bra separate administration di nate aduga chingi budget ti akhoi acknowledge to yana president haigala agadi shwai so khoi praja si confused to khisra ba ana si yam serious waina khoi punamakna wakan khan ba aduga khoi chapchaw khongtha amalong ina bagi matam dudi oire haba adugi wafam no ai phongok sake hoi thagajri loisalak pudo zaten takna thambiyo manipur da hojik law and order ki phibam amasung political gi oiba tangdu leita da bagi awa ana kaya si national people's party NPP na mayok na ba same sa do na leire haina khoi gi meghalaya gi chief minister amasung NPP ki chief Conrad K Sangmana phongdok libo ofam se do za political gi benefit ki oidore bra ma ki statement jakar maina lobbying za kai ofam thambini paper tiger gi wanita manipur ye leribo politics sitabu Conrad Sangmana kari tawgo rimno da my space sama kanna bagi my space sama phangna bagi adum khara ngang ba khara adum magi statement khara thokpa adum khara tawba dugi wani karamba NPP ye ba khoi dol si khoi manipur da lerapodagi mogi kano si politics lerapodi karamba effective hoiba karamba significant hoiba manipur gi politics karamba responsibility wo low raba ke da adum matam gi khoi kano to bagi khoi power paina na bagi lambi dai da sum hi ga honna ka group of people khara legislature khara sum to hi do to sum chat pai wani the space ama kanna bagi sum wa khara ngang bagi wani ado sa yam kanna significant oi ba local khanna nei na ba ya ba wa na te da NPP gi was almai tham sake